ngasi ayu form ki ba tongan ba manipuri se phong singdagi amasum thoki ba thaudo wathok singdagi maru oibe I pauk sing khonga saraga Manipur top channel gi maikedi gi myam da thamjagi ahan bada election duty de sai humpu subu sing yauroi Manipur Legislative Assembly Mikhal da college amasum university gi sai humpu amadi masigi mathakta leiba staff sing duty tahundana ba chief electoral officer Manipur na warep lokre District Election Officer na kariguma nanthokpa yaroidaba maram piduna ayiba sirol tharaklaba matamda hairiba staff sing asi sizinaba yagani hairi henasu pausna pali Nungsiraba inaw YouTube ki channel mamingna Thoudam Chinglemba Meetei gi maki YouTube channel ama mayamna support tobiramu aduga channel sigi link si mayam video sigi description da hapsaramge mayamna support tomina sena channel sigi mekedi gi su mayamna thamjari do loina na channel sina mayamna piriba paujel hausi ki society asi de yenglaga amadi knowledge ki oiba mawongda semjarakpa video kayama mayamda thambikhre amasu matung tarakpada fazaba mayamda society sida kanaba pigadaba knowledge oiba video kayamasu mayam puduna lakaduri duna mayamna sungso soiduna channel asibu mayamna subscribe tobiramu khaina su thamjari du mayam channel asigi link si mayam video sigi description da hapsaramge mayam punna support tominasi makasa tarakpoina to pamaroiba paukhrana aisu aphaspa yaning de adubu national security su khandabiya de enbire aisu aphaspa yaning de adubu national security su khandabiya de haina Manipur gi Chief Minister N Biren Singhana Times of India gi mihut ka akhanana unaba ma da fongdokre Chief Minister N Biren Singha ga unaba du da man haiki BJP na lakadriba government asi party asi khaktana semnaba pandam thamli Hawkibisai manga sida sungsinaba government oibana mangam sanma government oikide Armed Forces Special Power Act 1958 asi lauthoknabagi damak mahakna hotnaduna laki adubo national security gi su khannabe yade Hawkibisai manga sida BJP ki government sigi performance asi karam tawbagi haina hangbada mahakna haki Prime Minister Narendra Modi gi miyeng amasum union Home Minister Amit Shah gi support makade state asida santi amasum apunbagi nungsi sanaba government ama pura pangamki hawkibisai manga asida state asida blockade leitaba bal leitaba amasum strike leitaba mafam ama ohen mangamki na singna sakhotpegi lambi da pura pangamki amasum lakadoriba mikhal asida sit kya phangma ngamngani haibigi asa tawbagi haina hangba amada mahana haiki hawkiba mikhal party asida sit kunga matoi phangkibani Coalition government oibada tuan issue kya mayoknarabasu sahi manga mapung fana session tawbangamki lakaduriba mikhalasida party asina nifu fangani haibigi thajaba thamli haujuk phawada party asina pre-poll alliance tawbigi wafam leiti adumenama party gi high command gi matungina mikhal matungda post-poll alliance lakani haibigi thajaba lei Manipur gi aphaspa lauthokadabani haibigi demand lairiba si election gi issue ama oiroidra haina hangbada makna ki ai isa gi oinadi aphaspa si yaningde hairibi issue sigi matangda warep laudringaida aikoina khangadaba si ground reality sini aikoina khangadaba si jati gi wapam asi ahanboina khangadabani Manipur si Myanmar ga yumthangnaba state oibana tuan lahulup kaya lairi karigumba ceasefire si tokrabadi aphaspa si Muthat kadra natraga muthat loidrabra haibigi wapam asi lakani aigi oina de aphaspa muthat nabagi damak central government ka punna thabak tawminagani madu oirabadi makhatana aphaspa lamdam asita leiroi state asigi miyamna BJP da vote pigani haibigi thajaba leibra haina hangba uwang amada maknaiki BJP gi government asida lamdam asida sakotpa masum santi propangam hanadi numidang pung manga tarakpada punamak thonglonabani haujikti miyamna ahing supa mapan thokpangamle dukana masum lalon itiki mafam kudimak ahing supa thong hangma ngamle singa masum tampunna sakot thorangi lambida thong manare miyamna siguma phibam asi pamana BJP government asi amuk halakpa pami nahakna mathangi government su lamjingani haibisi thajaba leibra haina hangba wahangamada mahakna haiki BJP haibisi yamna discipline leiba amasum organize oiraba party amane masigi matangdadi party asigi national leadership na labu warepna aroibani hiramasi gi matangda aina kari amata haibangamde adubu miyamgi oinadi aibu yamna nungsibiri singi miyam miraibire tambaki miyam da ehenma miyeng thamle haina moral siribasi gi matangna na ki oiba kari mod leibigi haina hangbada maana haiki hiramasi gi matangda maki government na aiba se oina puthokre government asigi budget ki sar nifuga manga di singi lam sakhotnabagi damak sading tawki
Manipur hingsa gi thaudok kya leptana thokli state asida lalhobagi irang asi hena kankhalappagum tawi hiram asida nahakki mod karino haina hangbo amada mahana haki Manipur thoklibi hingsa gi thaudok ayambadi rajniti gi oina insinbani Madugi maramdi Birian gi government asi santi oiba government ni haidanabagi damaktani hainasu pausna supali Makasa tarak poina to paukhrana COVID test tawbagi negative certificate yonbagi waka lakle Manipur miyoi saung marpu positive oire positivity ki rate sada taraga mari yokre COVID-19 gi anobo saklon ama oiriba Omicron thingnanabagi damak Manipur lengana Birte Kendra International Airport JDBam amasum mau gate lakpa passenger kudi mapung nifuni pangi manungda RT-PCR gi negative test result yaudragadi sangba yaroi haina athingwa thamlingai gi sairakta sasinaba RT-PCR gi negative report lalonba kangbu tholakle haibigi waka lakle Dimapur gi Manipur sanglakpa masagi asengba maming haidokpa pamdaba mi amana pausi asida hai ma ngarang Dimapur gi mauget phauduna Imphal tamna tholakibani State government thasi ki taruk ta thokibo order amagi matungina Manipur sanglakpa mipung kudima tangai fadana pung nifuga nipan gi manungda test tokiba RT-PCR gi negative report loinarakadabani haina khangan kiba matungina mauget jiribam gate amadi airport ta RT-PCR report check tobagi thabak pakhat paukre adobo mahakna ngarang tholakibadu Dimapur railway station nakpa mafam amadagi lupa sani gi yankhaida tesung taudana RT-PCR gi report adu mahaka satminariba miyoi khrana leiduna puraklaga mauget ki check post adu lansinduna sanglakibani mauget ta RT-PCR gi report check taunaba leidiba miyoi sing aduna su Manipur sanglakdiba miyoi sing aduna negative report yaunarakrabra haibatamak check tawi Makoina pairak libe negative report adu asengba natragana sasinabra haibana singba khangdoknaba Kowin natragana mari lenaba portal singi kuthangda sangduna cross check tawbigi khudam su uba phangde hari asumna makoi khara sasinaba RT-PCR report paiduna lanchilakliba sigumba state asida numit khudingi miyoi kaya marum changchilamba yabigi oithokpu yamna sauna leide hanasu mauna makhataki Nakala maromda Guwahati dagi Imphal tamna thorakpa passenger singi marakta su Aadhaar card ki copy pikraba tungda tesung taudana RT-PCR gi negative report pirakpagi pautari taubadadi RT-PCR gi report adu laktringaida sample collect taubagi message ama masagi phone singda lakhi tesung taudana lupa chonga piraga pung nifuga nipan gi manungda lauba RT-PCR gi negative report irai laina phangmangam khianasu pausina haki Hariba thawong sing asi kadai phawo sumbagi haibadu yengsinanaba masum state asigi miyamda COVID-19 gi ahum suba wave na pigadaba saitheng singdagi ngakthoknanaba lengang section tharang lokhatpinaba apil torokli hiram asigi matangda health services ki director Dr. K Rajoga pausi asigi wari sanabada mahna hai state kharada RT-PCR gi negative report yole haiba wakat amalakre pausi asina mangonda hairakliba Asina anirak subu wakani thaudo asi yamna laina laude aikhoi pungmang mangminabagi phibamda lakani lenga ki amadi department ki maikedi gi suhira masida akan mamiyeng sangduna asigumba hobasing asi yariba makai lehendana bo khona ba yaba khona gani loinana mara leibasing thidoktuna makhoi gi mathakta logibe action sing lo khona basu khona gani swaiki ato papawmana state lenga ki share puthokpa ngamdabana Imphal smart city project fail oigadore India ki tungan mi state sing da laiba city singbu matam masana ba mong da sembatnabagi pandam da kumja English sing ani ga taraga tareta central government haudoki ba smart city project ki dama leba asigi city sama khangat pada Imphal su yauki adumoinamak project asigi puthokpam thokpa state share adu Manipur lengana puthokpa ngamdabadagi Imphal da smart city ubo phangloidore project asigi damak Manipur lengana akhanaba semgiba Imphal smart city limited company dagi phangba pawgi matungina project asigi plan budget asi rupa crore lising ama oiri hariba senpam asi center amadi state lengana sada yankai puthoknagadabani project asigi ahanba phase ki senpam oina central government kumjai English ngani ga taraga teret ki March thada rupa crore sa amaga teret amadi English ngani ga taraga mapan gi November thada crore humdraga mapan puna crore sa amaga March ga taru kai tharakre High-level senpam asigi manungda state lengana smart city gi project asi paikhatnabagi dama crore samaga nifuga manga haujuk phawda thadorakre loinana state ki puthokpam thokpa share adugi manungda suknatagi lupa crore kun dama puthokiba maramna project asigi anisuba phase ki senthang lauthaba ngamdana leiri han supawsna phungdorakli sahi
mangagi oina pekhatlikhiba project asi sahi asigi March thada loigadabani adumapo covid license asigi yenglaga mathang sai English ani ga kungo humdogi March ta fawo central government na sangdokhrabani hain supali atopa pawmana state asida Omicron positive case kuntraga mapan yoholagdi basi BJP na thokanmani COVID-19 ki third wave Omicron positive case state asida kuntraga mapan yoholagli basi BJP na thokanmani haina CPI Manipur State Council maral sirakli CPI Manipur State Council ki Secretary L Sutin Kumar na thadorok pasirol amana hai COVID-19 laina laisat ki ahanba wave amasum ani subo wave na lamda masigi miyam ki punsi kya mangan ki bagal loina sauna sai theng piduna lakli asiguma tanpa masida laina laisat asigi saklon hongduna ahum subo wave oina sandorak libo Omicron state asida su yausilakli ahum subo wave sandorakli habigi paw fanglabasu state asida section thorang laukhatpagi mahuta BJP da thawoi woidana miyam tinba thoram kya pangthukli January 9 election code of conduct laukthoktriŋeida BJP na lingak paibgi khudongchaba loduna miyam tinba mifam kaya pangthokre masidagi hendoktuna Prime Minister Narendra Modi Imphal da lakpagi hata kangjeibungda miyoi lising kya tinba asobo mifam amasu pangthokhi haina pausina sumakhatana fongduragli marak thane state sigi wangbra thokpa topa pawmana Indian Navy gi jahaz ta pokhaibada ahum sikre Indian Navy gi destroyer jahaz INS Ranbir gi mathakta international compartment amagi manungda pokhaiba mada sokpadagi naval personnel ahum sikre haina defense ministry na thokko sirol amana fongdokre adobo masak mathumda sauna sokpagi pawamata leite haina sirol aduna sumakhataki pokhaiba thaudo khulai sing natragana immunes pokhaiba thaudok nati haina likhun singnai ki adobo thaudo gi maram thiganaba board of inquiry ama order tokre jas adugi crew aduna khudakta pakhumpi ki amasum phibam adu thunamak laksin ki haina sirol aduna su haiki atopa pawmana BJP na NPP ga kainaraba yai NPF ka pre-poll alliance tawraba yai source English ngani ga taraga treta pangthoki ba taraga mathu supo Manipur Legislative Assembly mikhalda BJP amasum NPP na punna sarkar semina khrabasu lakadoriba mikhala sidadi BJP na NPP ga kainaraba yai adumapu BJP ga punna sarkar paminariba NPF ki oinade pre-poll alliance ama lakpi yai haina News 18 gi report amana hairi report asina makhatana hairibana handakta NPF ki lusingmusingna Union Home Minister Amit Shah yauna BJP ki national leaders sing unaduna yanaba ma purakre hairiba yanakhiba adugi matungina lakadoriba assembly mikhala sida NPF amasum BJP anina state kharada friendly fight tawrabiyai hauju phawbi oinadi NPF amasum BJP gi marakta yasinaba ama leiba tarabasu seat sharing gi matangdadi akhanana wari sanaba litri mamangi assembly mikhalda NPF na seat tarada mikhal thenaki baduda seat marida mai pakibani adubo handaki mikhal asidadi NPF na BJP digi seat taraga manga demand tarakuyai adumapu BJP na haujuk puna satminariba Meghalaya gi minister Konrad Sangmagi party NPP asi haukiba matam khragi mamangda NPP gi MLA mari minister N Berena lusingba sakar sida support tawrambadagi withdraw tokibaduna maram oiraga handaki mikhal asidadi BJP na NPP asi kainarabiyai BJP gi maikaidigi state asida lairibi assembly seat humfu makta mikhal lamba thinagani mikhal asida BJP na seat nefu dagi tadana kagani hena asa tawdi panba yabade hauki besai English singani ga taraga tere ki March taraga manga da Manipur da se minister en berena lusingba sakar si sem kibani aduma pu English singani ga kungi June thada sakar si da sawalamba NPP minister mari yauna MLA mapan withdraw tawkhibadigi sakar si minority tabagi phibam da lairurabani aduma pu se minister en berena thajabagi bota Congress na Zarirabasu Makoy MLA Kungamari Levigi Manunda MLA Nipandi Tazabagi Bot Launa Baduda Epsenoki Congress ki MLA Okram Henry Yauna MLA Taru Congress tagi resign toki Masigi Matakta BJP Masum NPP Anigi Marakta Yanada Badugi Matangda Central Leaders na Kut Zinduna Amukana NPP ki MLA Mariedu Minister and Beren Lusingba Sakarashida Tamakibani Hanspali Atopa Pamana Miyama Nungmay Konan forgot cray, KLA digi Nungmi Miam Amasu forgot cray. Susampo District Police na Miyama Nungmay Konan forgot cray Maronda, Tarasuba Assam Rifles ki Kangbuaman Sutasi Taraga Mangada, Lahulup KLA gi low to the Talma Nungmi Mayama Pocket Pangam Crary. Police ki Pound High Susampo District Police ki SP Sivananda Surbak Supervision Makada District Police Asiki Additional SP Ops
Desorjit Thingnamgi yathang matung ina Chuchampur Traffic Police ki OC James Lianjagau amasum Chuchampur PS ki OC and Engosana puna lit tauduna police team amana Chuchampur PS ki mamangna asat awok sing sek tawda tawdingai lairingai da Dayo scooter MN029541 amada tongnaga lakpa masa khangdaba miwe ani police ubudigi mamai leirga sina bonaki police team aduna khudakta mafam adudagi Dayo scooter adu thawrakpa miwe adu fakat mangamki adubo tolakpa miwe adudi miyam marakta nantholaga senki police na Dayo scooter adugi toolbox adu hangdoktuna check tawbuda country made combine amaga mapalamgi nongoi maru taraga mapan yawba SLR gi magazine ama fakat pangamki police na miyedu formality sing ngakna fakat pagaloina maki maming lemsang singsan sei kuntra katruk apokpa lekhidraba hanko hen singsan kawi longkai phone khuldagi ni haina masana takthok ki haina supali atopa pawmana narengbam samarjita interrogation amadi examination chathabada kona ayaba pikre Prevention of Money Laundering Act 2002 gi makhada miyambu lana thajanduna yamlaba senpham kya khomgatli haibigidama Government of India gi Enforcement Directorate Department of Revenue ECIR na narengmum samarjit ki mathakta jail interrogation amadi examination sathagi hairapada Special Judge NIA Manipur na ayaba pikre Government of India gi Enforcement Directorate Department of Revenue gi Subzonal Office Imphal na petitioner oiduna narengmam samarjit ki mathakta Special Judge NIA Manipura Criminal Miscellaneous File amalan khalaki file aduna hairibadi ECIR na mamang sahigi November 15 da hiramasida thijinba horaki hairibasi Prevention of Money Laundering Act 2002 gi under section 4 gi makhada hairiba mi amadi maka loinaramba party singbu danni pibi yabra haibidu thigalapani haina supali Samarjit ka loinaba miwei singna khumlakhibadi Salai Group ki director narengmam Samarjit na miyambu sahida lupa samada kuntra ga taruki sindoi pigini haiduna miyamna thajaba kya thamalaga lana sel khongbatkibani aina yadaba sel sing asina masa maromdomgi wakhalda aina yadaba thapak sing makhatana tawrakpani haijaduna NIA na judicial custody thamlibu narengmam Samarjit pu investigation chathaba yanaba ayabasing court PBU haijarakibani hanispali atopa pawamana Republic Day numit ki thoramda Prime Minister de attack torakpa yai haibidigi security kankhadankhre January 13 lebas gi humdraga manga suba Republic Day thoramda saru yagadoriba Prime Minister amasum atai designator singda terror attack satharakpa yai haibigi intelligence ki akhanaba report ama leibidigi security gi section tharang hena kankhadankhre thoramasida Kazakhstan Kyrgyzstan Tajikistan Turkmenistan amasum Uzbekistan gi lusing chief guest oina saru yanaba barton tawraba yai hari sena mapanpan ba intelligence input amagi matung ina terror attack asi Pakistan region na based to ba terrorist na satharpa yai hari hariba group sing asina dignitary amasum miyam tin mafam sing yauna maru oiba establishment sing attack satharpa yai so hari atopa pawmana Hameng gi mahutta migi khanao oina lenkhre hawkiba January 13 Sankriti Thoudam mari leinana satnabi ama oina laisangda sakakpa nupa amana Andhra Pradesh ki Sitor district Hameng bali tawbagi mahutta Hameng adubu bali tawnaba pairiba nupa adugi maukhurida oina thangna lenbadigi laikatnaba ngamdana laikidre police ki report matung ina sakakpa nupa adu yu yamna ngawbana maram oiraga Hameng adu bali tawbagi mahutta Hameng adubu pairiba Suresh sei kunthra manga kawba miye amabu mangakta oina thangna lenkhibani thangdu adu da miye edu I ka hena thokpadigi laikatnaba ngamdana laikidabani suhaidi Loisilakpo oina topa paw khrana ex MLA Surchandra gi player high court na dismiss tawkhre hauji kunthra gathare Kaksing Assembly constituency gi MLA oiriba mayanglamba Rameswar sai yangkhai gani thoi apokpa M Kuber Makhalau Kaksing Khulena ex MLA Yengkhom Surchandra sai humpuga mapan apokpa lekhidraba wai yaima Kaksing Turel wanggi mathakta High Court of Manipur file tawrakiba miscellaneous case election petition number 24 of 2020 bu
Khanaragliba High Court of Manipur gi akaknaba bench amadagi atopa bench amada transfer tawuda ayaba PBU haizarakiba Y Surchandragi miscellaneous case election petition number 36 of 2021 High Court of Manipur na dismiss tawkhre. Ex MLA Y Surchandrana petitioner oiduna High Court of Manipur file tawrakiba miscellaneous case election petition number 36 of 2021 na tawrakiba player na maki matakta Housingna Kaksing ACG MLA Oiraba M. Rameswar file Torokiba miscellaneous case election petition number 24 of 2020 book Atopa High Court ki bench amada transfer to BU Haibisini Hainspali. Atopa Pawamana MLA Zoy Kisan Congress tagi suspend tokre. Zakir Hussein bu walking president habrakre. Manipur gi taragan subi state assembly election gi ahanwa phase gi mikal pangto kadaraba subnatagi numit kuntraga mapani khaktang ngairakli ngai gi sairakta mapan thangmaiban assembly constituency gi party gi ticket takarakhiba khumoksam Joy Kisan Manipur Pradesh Congress committee gi suspend tawkibaga loinana khudaktagi mahakpu party asigi primary membership oihendre hairi masigi matangna ngasi MPCC gi General Secretary Administration Hareswar Gosmina order ama thokre order sigi matungina party gi disciplinary action committee gi recommendation amasum party gi president gi ayaba matungina maakpu in the National Congress gi constitution gi article taragama panamasum article kunga teret ki miscellaneous ki cross haisna piba provision singi matungina party gi suspend tawudana tana primary member oibabusu khudaktagi Satna handana thamlei suhari amaronda ngarang All India Congress Committee ayaba pikhibagi matungina party asigi Pradesh Congress Committee singi minority department gi chairman amasung working chairman sing hablakibida Manipur gi oina MPCC gi minority department gi working chairman oina lelong haurebi makhalaikai digi MD Zakir Hussein sayeni funito apokpa MD Ziauddin bu hablakre hain supali Atopa Pawamana say taragani thogi nupi masa amabu ikai khumnaba manghan bikhiba miyoi fadok pikre kumja English aniga kungi July anigi ayuk pungni palom tarakpada jungle san sienduna leijabi class 5 khaktamak tamlibi masagi say taragani thoirom surabi nupi masa amabu namdana ikai khumnaba manghan bikhiba thaudoki matangna Kangpokpi police station na Protection of Children from Sexual Offense Proxo Act 2012 ki section 6 ki makada register tautuna lokhatpa case FIR number 21 close 7 2020 ga mari leinana satharakiba wayel sinaba miyama ko na fadok pikre ngasi special judge Proxo Senapati Samom Ibajen gi ko na lauthokiba judgment amasum order gi matungina fadok pikraba miyedu gi maming Santos Limbu sai kungani to apokpa Tes Bahadur Kawi, Kangpokpi district ki manung sanma ti Waisongdagi kilometer taragatre lom labna leba Thonglan akut padagini hari Thaudu adu thokraba matung numit mangani surakpa July 3 English aniga kungi ayuk pung taraga makhairum tarapada victim oiribi nupi masa sige apokpa mapana file torakiba report ki matungina Kangpokpi police station case asi register tawduna lokatkibani aduga masigi investigation sa thanabagi dama police station asigi sub inspector Lingpi Songda investigating officer oina sinaduna sijin halakibani police ki maikedi case asi lokholaba matungda masigi investigation satharaktuna nupi masa asigi complainant oiriba apokpa mapabusu examine tawki aduga maki apokpi mamabuna criminal procedure court ki section samago humpuga mathugi makhada examine tawbuga loinana case asigi investigation satharakibani loinana police ne investigation sathaba loiraba matungda court ta charge thangalapadi case asigi wayel satharakibani sohaidi Lushilak poina to paukhrana pokpa sibigi certificate online na labu yaragani Amjoy municipal servicing gi tuan scheme ahum maru oina registration of debt amadi booking and payment for desgoling tax na singba ngasi online da launch tokre Municipal Administration and Housing and Urban Development Mahut Department Government of Manipur gi makhada Town Plan Department sinduna konung mamangda leiba City Convention mamangda leiba City Convention Center da pangthokiba tharam amada mahut ki Commissioner M Join scheme singa online gi kuthangda launch tokibani online gi kuthangna Manipur gi local urban body kunga teret Imphal Municipal Corporation yauna Municipal Council kunga teret ki area da leiriba miyoi singda scheme singa sigi kuthangda online digi certificate na singba lawu yaragani haina spali
Losilakpoina tendakpo paw mana Bombay haisina masin manau ani gi sibigi serak punsi chupagi phadok onthokre sei kuntra henbigi mamangna Maharashtra da thokiba hanggoiningai oiba thawdoma da sahi nauriba angang taraga humda kidnap toroga yamdrabda makoigi manungda angang manga hatkibagi case da maruiba accusing oiriba pokminadaba masin manau nupi anida pi khiba sibigi serak sing Bombay High Court haisina leba ponumita komthok anduna sidriba fawba jela lebi sera oina onthokre accused ani Gabit say kuntra mapan amasum Renuka Kiran Sinde say nipuga mga si kumza English nga mga samapan maudraga tarukta Maharashtra police na faki masum makoy punegi Yerawad Central Jail na tharyalaga hatpagi sera ngay duna say kun nga mga rom lelaki case aduga mari lainana faraga SARS tokiba atopa marueba accused oiriba makoygi mama Anjana boyel sa tharingai kumza English nga mga samapan maudraga nipanda laikhidabani henis pali adu hausi ko ina di paus matang sa lusinjarage pathok sa kibla soi kibalan kibaki yaurs mem nga pigene masum matam goba maruebi i paus mem da lepalaitana update pijara kenasu senel sigi mekedi gisu mem na thamjari and thank you.